Thadou Students Association na hantak Silongda Manipur gi Rasbari thugai ki babu akana mongda condemn thokhre loina na PDA gi mathakta independent inquiry chathaduna matik saba action lokhatkadabani haina Thadou Students Association gi spokesperson Kuki Thadou na khuyek piduna Thadou pusero lamana phongdorakre Kuki Women Organization for Human Rights na hantak Delhi da mihathi na hatpi kiba binsi nengnai them khongsai gi misi gi matangda akanmong da condemn thokhre loina na government amadi Delhi police da mihat asiga mari lenana chenaba miyosing akanba action lokhatpina ba phongdorakre Dr. Yumnam Lokendra gi yumgi geta nongmai kapsilame hadi ngasayo angan bapo mangarom taba matamda Imphal Police Station gi manungsa na laiba uripog yamdam laikai da laiba Janemski retired senior dermatologist Dr. Yumnam Lokendra gi yumgi geta sakhangdaba singna nongmai round ama kapsilame lai thawdo adu kanana kari maram gi damak sa tharam lebano haibadu haujuk phawbagi oina lob amatana claim torokpa leitre hari amarom da thawdo adu bu yaning da phongdoktuna ngasi uripog khuman them laikai kamdebo lerak masinda wakan mifam chathakre loina na kanana kari gi damakta sigumba thawong ase chatharam lebano haibadu sengdok na badabi tawkhre kongjang adu gi matang da uripog apun bolok ki member amana phongdorakpada Dr. Lokendra gi yumda asigumba akitu jungba pirambagi thawdo ase yaning de karigumba pen da bayaning da balairabasu wari sanaduna masigi warasina mapurak naba honase mi kungna taba mafamda asigumba thawdo ase amuhana thohanbiga no haike amaramda Dr. Lokendra gi yumda sakhangdaba singba nongmai kapsilame kiba thawdo aduga mari lenana Imphal West Commando gi OCCS Gunarchandra na lusing tim amana mafam adu da laktuna hakthengna na yengsinkhre sakhangdaba singba nongmai kapsilame ba adu da doctor asige geta nongmai maru ama panbagi mafam lei nongmai kapsilame kiba adu sel gi demand ga mari lenana oiramba yai haidi M. Tomsau Higher Secondary School gi principal transfer tawbagi mayokta mahairoi singna khongjang sangsinkhre mahairoi mari sokle hari mayang Imphal da laiba M. Tomsau Higher Secondary School gi principal Laisram Sunita transfer tawbu yaning da phongdoktuna ngarang wakan mifam amasung khongjang kya sangsinkhrabasu mari dainaba singgi maikedagi response amata piraktabana maram oiraga ngasi school sigi mahairoi singna akanba protest athakre hairaba khongjang adugi manungda school gi polam sing haibade bench amasung desk na singba school gi main gate puthokuna sorokta mai thakhre mahairoi singna sangsin kiba khongjang aduna maram oiraga mayang Imphal gi mayai lambi gi sarukta ngaihak lambi thingduna gari sing sarhan kidre adubu mayang Imphal police gi osina lusingba tem ama mafam aduda laktuna yengsinkhre loina mahairoi singna main road ta mai thaduna protest tawriba du control tawna ba honabada police gi maikedagi tear gas amasung rubber bullet kya kaptuna tankhaina ba honakhe thawdo aduda mahairoi singi maikedagi su police tamna nung thajinduna nakalan gi marakta chauna muknakhe thawdok thokom da mayang Imphal Police Station gi osima samak laktuna Erang adu control tawraba matung mahairoi sing adu classroom da hoijinke loinana ahenba CRPF ki post sing su school asigi akoibda deploy tawduna pamdaba thawdok sing thoktana ba section thorang sing lokhatke mahairoi sing gi Erang adu control tawna ba tear gas kap khebadu da mahairoi mari aso opan nangke soklaba mahairoi sing 11 class tamliba kanan angom 12 class tamlibi boyamayom tabasum class 10 tamlibi CH isan thoi amasung class asimaki mahairoi takhelamba purnima kawi mahairoi mari asigi manungda ahumdi khodong thiningai oidre adubu mahairoi amadi ka hena sokpona mayang Imphal PHC da laikanaraba matungda Mediland gi ambulance rims da refer tawkhre amaromda khongjang asiga mari lenana wangoi ZAO arambam Anand Kumar laktuna yengsilakhe loinana mahairoi singa wari watai sanakhe loinana mahaki maikaidagi angamba thakta honaduna transfer tawkhraba principal adu school adu da amuhan tharakpa yana ba honage haina thajaba piramki haide mahairoi singna PDA office so lonsinkhre haide Silongda laiba Redland building hairaga khangnaba Manipur gi Rasbari gi building thugai ki bagi wathok saw thorakle Manipur gi lup kya thawong adugi matangda thigatuna mara laiba sing serak piu haina taksilinga cherakta ngase Danamanjuri University gi mahairoi singna khongjang sangsinkhre Planning and Development Authority PDA office so lonsinkhre Rasbari building adubu samjin bagi thapak lairiba Planning and Development Authority PDA gi office ngasi mahairoi singna thomjindana khongjang sangsinkhe Manipur gi puwari muthatpa yaroi Rasbari thugaiba yaning de haibana chingba kholau singlau khibaga loinana mahairoi sing aduna PDA gi office so lonsinkhibane nengsingba yabadi sahi marphu helapa Rasbari building adu semgat chaganaba thabak paikhatpada ariba building oibana nengkhairakpa yabagi oithokpa lai haiba
haiba wafam asida yumpham oiduna building adubu sidokhibani haina PDA gi maikai gi sengdok warol ni haiba cherol amada tharakhibani adubu sengdok warol adu maram chade puwari ga sagonariba Manipur gi haukraba maroiba thodok kya ga sagonariba Manipur ni kha tamba leba hoirami haibagi ahingba khudam oidiba building adu thugaibagi mahuta asengba makaiduna yoktuna thamgadabani haiba wafam asida yumpham oiduna maikai kyadagi yaningdaba phongdoknaraklibani hairi majority leiraga hekta maklangak semgane haiba rule leite haina birena phongdokhre numit kharani mamangdagi Delhi da camp tawduna leiroba BJP Manipur gi MLA sing hanarakre mathang manau naina MLA kaya halakhraba matung asi hanagi Chief Minister N Biren Manipur da halakre maana Imphal International Airport ta thunglaraba matung paumi singa unabada hai Manipur miyam gi apamba wafam singa do center gi lusingba singda khanghaluna ba MLA sing satkibani BJP haiba party se national party ni regional party amagom swaida tawningbata tawba yaba nate president rule lokthokpa amade atai lenga kamari lenaba wafam sing center leader sing na wareb laurakadabane kanagum sing na pangangang ba thengnai BJP national party ni haiba du khangjin phamthui Manipur the president rule tarama thorak laikre majority leirabasu law and order ki phibam phatrabade PR thamlakpa yai majority leiraga hektamok sarkar semgane haiba rules laite Manipur the popular government ama lehanba natraga lehandaba haiba du center ki lusingba sing na wareb laurakani haike paumi sing na hangba wahang amagi pakhum da N Biren hai Manipur da leiriba tongan Furup Kilusin Basinga, Home Affairs Ministry Gimakok Tombo Officer Singa, Kara Hana, Wali Sanaki Balakre, Topum Topasing Toraklagan Tazai, Adamonamuk Silong the Labor Manipur Puariga Sagonari Redland Natraga, Ras Baban Tugaki Matang, the Wahang Hambagi Paukum de, Pidam Kide Hari. School band the loop sing the demand to ribase handok pio haina jimina phongdokhre private school ge angang puduna band service to ribasing the tongan loop sing the sale ge demand to ribase khudak ta ge handok pio haina all Manipur school Students Transporter Association gi Secretary Jimmy Tongbram na phongdokhre AMSSTA na sinduna pasoi part to the Labor Development Committee Community Hall da pangthokpa association asigi nipalak suba observation day da wafamasi phongdokhibane thauramadu da Jimmy na makha taraduna band service tawriba sing asi labor category da singi labor category da singba sing asi tongan loop sing asel ge demand tawrak liba asi laibak thibane karigumba AMSSTA na thamliba wafamasi tabi da bataraga di band service to lab khigatra habi chingnaba leire haike nakalamorom da thoramadu da saruk yakiba RK Fortuner gi proprietor RK Rameshwar na band service to ribasing asina lawriba thodang asi yamna chawba thodang amane haiba wafam thamki AMSSTA gi president Maibam Kennedy yauna maru oiba organization kaya gi lusingba singna saruk yakiba thoramadu da AMSSTA gi member oiramba laikhidraba singi photo da laishu katuna ikai khumnaba utki hari website ta thagnaba ising phanghal harabusu thungju AC gi khongman GP da hakthengna na yengsilubada phanglamdra hari kumja 2019 gi August 15 da leba asigi rural area gi yumthong khuding da thagnaba ising phanghanaba India legak na haukiba jal jiban mission JJM state asida di miyam da phanghandana haina thokiba gi mami chauna tare JJM scheme gi matang da Lok Sabha gi MP Bimol Akoijum na miyam da ising phanghandana phanghanle haiduna minam le haina phongtukhiba laikre loinana tongan mafam kya da su thagnaba ising phangna website ta thokliba list aduda maming yauksilam le habagi wathok kaya social media sing da su thagalakpa leiribani hariba JJM scheme gi beneficiary sing gi maming matha sing adu website ijalsakti.government.in/jjm/citizen corner/villageinformation.aspx asida yauri hari asigoma miyam gi hakmat pagi thodo asi thungju assembly constituency gi manungda laiba Khongman Gram Panchayat asila ju jal jiban mission gi matang da thigat pada yamna ngakliba se Khongman Gram Panchayat na konba area asida school mari amadi anganwati kun ga tade thaknaba ising pithaknaba phanganba loikhre haina lenga ki website ta thagalakhi hena ngakliba di haiba school mari asigi manungdu yauriba class 1 dagi 10 phawba tamba primary school ama oiriba Federal English School asidi sahi kharagi mamangdagi mutkrabane adubu laikhidraba school asi yauramba asina hena chingnaba amadi samamnaba kaya miyamda pokhalle haide physiotherapist Rita makokta thangna hanjin thilaga hatkhi lakh 15 pukhi haide
Imphal Police Station ki manung chanba ya school singa kham lairak physiotherapist angom ningol asem ongbi rita sahi humputaret masa gi mayum da thang na makokta hanjin thinduna halam khibane amasung maha kha laba matung da yum adu dagi lupa lak tara mangarung gi senpham mihat pasing aduna pukhi haina thajaba yaba mafam dagi phangba paw na haidi paw sina makha ta na hai mihat paduna nupi adu minuk simaset amata yauduna tamthina hat laba matung da mi hat pada season ba thang adu bu yum adu gi besan amada samthoglame mahaksu makhon masaning thina handok laga khudam sangdam oiba sing mahanaba CCTV camera gi hard drive adu supuraga satki haidi yum adu dagi sana ama pawa pukide mihat pasing aduna pukiba sanpham sing adu gi manungda lupa lak tara hundu di maruk ki sel phangbane haidi mihat adu da senariba mioy sing phaw haiduna laikai gi miyamna wakan mi pam phongkhre PR government na posting pibada phairing tureng torokpada penadre haidi kadar posting da junior mayam hapsin rule na yade haidi Manipur government thasigi mapan da thokiba police officer kharagi transfer amasung posting gi order da IPS ki kadar post da IPS ki kadar post da junior kambu amana mention duna phairing tureng torokpada penadre haidi Manipur police ki posting gi mafam sing asi IPS na pugada ba aduga MPS na pugada ba tokhai na lei masigi sumathakta ngakpa mong amada additional SP su in charge oina amuk puhan ba aduga sahi ani phadringai da amuk su SP in charge oina puhan ba gi thaba asi nauna puning thogal Pausin makata na high senior oirba IPS MPS mayam amagi service ningthina sizinabagi mahuta CID special branch crime branch amadi pangai da leba Manipur Police Training College da chabul namsilaga thamle makhoi na kana daba oina khalli aduga somdana ngarang khaktamak IPS phangkiba kangbu ama additional SP phabu confirm tawdringai SDPO da leriba kangbu ama in charge oina mathang promotion pikhalatuna angakpa mo mayam ama thohalaklai hari asiguma thongsing asigi role gi wang tawba khangnatana experience ama leitriba mapandagi lakpada ngariba police officer singda pungding thogot padawna torokpasi police officer mayam amade thamoi kaina re haidi PR manung oibanina police personnel sing asan mirai naidna miyeng sanglakani amasung makhoibu mafam sabada posting piraga thabak taholakani haibagi thajaba punamak Manipur gi governor na aremba tahale hiramasigi matang da government asina amuktang khanthabiraga kadar post singda from mention biba amasung senior sing thabakta sijinnabinaba apil torakle Sougatkhre mafam lengdana thamgadabani atopa mafam amada sap manaba rasbari ama sagadabani haina kokomina phongdokhre Sougatkhre mafam ningthina ngak senduna thambaga loinana atopa mafam amada hanaga sap manaba maongda Manipur rasbari ama nauna sagadabani haina Coordinating Committee on Manipur Integrity kokomina demand tawkhre kokomi gi IPR sub committee gi convener laikhuram jentana khuyek piduna thadrupa zerol amana hai silongi laitum khrahad leba puwari ga marilenaba Manipur Bari Redland Sougatkhre thaudo adu khwaidagi akanamong da condemn tawi ningthau boja chandragi laifam oina sijinabaga loinana kumja 1949 da Manipur na Indian Union da tinkhibagi merger agreement khuyek pinakiba mafam ama Sougatkhre thawong adu daita yaudaba khongthangme Manipur lenga ki Planning and Development Authority PDA na Infrastructure Development of Heritage Complex Rajbari Silong hadba project amagi makhada Redlands ki building Sougatkhre du mamal naidraba Manipur gi historical amadi cultural heritage ikai khumnadabane building adu phibam soksilakpaga loinana sum chabadagi Sougatkhre haibagi maram chaba wale Silongi Rajbari bu isam samba structure ama oina lawpham thokte matam amada Manipur na maning makha tamna leirambagi ahingba khudamni nauna amuk sagani haibagi mingda Redland Sougatkhre thawong aduna Manipur gi miyambu ningba ka hale hana sero asna phongdorakle kumja 2022 dagi hauna lenga kyara hanna Rajbari gi phibam yengsilagani amasung hanagi moong mataw ka handana thamgani haibagi thajaba kyara pikhrabasu miyamga tanaramba tawduna mapung phana Sougatkhre thawong adu moral responsibility yaudaba amasung miyambu namthak tawbani haina lawpham thoi atopa mafam amada hanagi maong sab manana Manipur Rajbari gi building sagadabani haina palladuna makata na hai Sougatkhre mafam adusu ningthina ngak senduna thamgadabani Manipur gi miyamna kumja 2025 ki October 8 bu awabu phongdokpagi numit ama oina lawbaga loinana Manipur amadi Indiana merger agreement khuyek pinakhiba mafam ama mang takhan khibagi ningsing numit oina lawpham thoi puwari ga marilenaba Manipur Rajbari nauna sanabagi matangda semkhiba monitoring amadi supervision committee na karamba phibam da mataw karamna Rajbari mapung phana Sougatkhre habadu matangda thigatpaga loinana Planning and Development Authority PDA amasung Manipur lenga ki Department of Art and Culture na lawkhiba thodang gi matangda su yengsinba tangai fade hai ki Manipur
Manipur civil society organization heritage expert historian amadi sana konungi mihutsinga nikthina khana nainabagi thoram pangthoktriba phawba rajbari sabagi thabak khudak lepkadabane detailed project report DPR Northeastern Council NEC na pirakhiba approval amadi safety report singba marirenaba project document punamak miyam damamutana khangangadabane haina kokomi gi serol asina makhatari India ki cup syrup ki matang da WHO na warning thokhre haire India da seasonary cup syrup sing ki matang da World Health Organization WHO na section warol pikre Madhya Pradesh da lokhuba fana bagi hidak thakloba da ki sikhra matung da WHO na India da seasonary cup syrup maro na cold rape recipe press the aramadi relap haide cup syrup sing malem glebak puna mangna season da na bakhangan khre haire